ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯔꯝꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯈꯛꯇꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯍꯟꯅꯤ꯫ ꯅꯨꯄꯥꯁꯤꯕꯨꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯕꯣꯜ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅꯁꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤꯗ ꯆꯠꯆꯁꯅꯨ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯂꯝꯁꯤꯗ ꯊꯥꯕꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯄꯥ ꯃꯈꯣꯏ 4ꯅꯤ꯫ ꯅꯨꯄꯤ ꯌꯥꯎꯕꯗꯨꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯌꯨꯝ ꯃꯀꯩ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯁꯨ ꯅꯨꯄꯤ ꯊꯤꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯄꯨꯂꯞꯅ ꯃꯧ 4 ꯁꯨꯔꯦ꯫ ꯃꯥꯒꯤ ꯃꯆꯥ 2 ꯄꯣꯛꯄ 3 ꯄꯣꯛꯄ ꯑꯗꯨꯝꯅ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯨꯞꯁꯤꯁꯨ ꯑꯗꯨꯃꯛ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯕꯅ ꯇꯧꯕ, ꯇꯧꯗꯕꯁꯤꯡꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯔꯥ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯀꯨꯝꯃꯤ꯫ ꯄꯜꯂꯤ ꯃꯄꯥꯟꯁꯤꯡ ꯑꯗꯨꯗꯅ ꯃꯣꯔꯣꯛ, ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯐꯗꯤꯒꯣꯝ, ꯇꯤꯜꯍꯧ, ꯆꯅꯝꯅꯆꯤꯡꯕ ꯃꯈꯜ ꯃꯈꯜꯒꯤ ꯏꯟꯁꯥꯡꯁꯨ ꯊꯥꯔꯤ꯫ ꯌꯨꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯈꯔ ꯌꯦꯟꯅꯈꯤꯕꯗ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯗꯨꯗꯒꯤ ꯏꯪꯈꯣꯜ ꯄꯣꯠꯆꯩ ꯊꯥꯅꯕ ꯖꯒꯥ ꯂꯩꯇꯕꯅ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥꯗꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯊꯥꯕ ꯍꯣꯠꯅꯗꯨꯅ ꯃꯄꯥꯒ ꯑꯩꯒꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯍꯟꯗꯛ 10 ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥ ꯃꯊꯟꯈꯇ ꯂꯩꯍꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯕꯣꯔꯗꯤꯡꯗ ꯊꯝꯂꯤ꯫ 10 ꯊꯥꯕ ꯍꯦꯛ ꯂꯣꯏꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯁꯪꯕ ꯌꯥꯔꯦ꯫ ꯅꯕꯨꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯆꯠꯂꯤ꯫ ꯑꯁꯤ ꯂꯣꯏꯕꯗꯒꯤꯗꯤ ꯃꯥꯁꯨ ꯌꯨꯝꯗ ꯈꯔ ꯂꯩꯔꯅꯤ꯫ ꯅꯆꯤꯟꯅꯥꯎꯄꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯈꯔ ꯅꯦꯅꯥ ꯇꯥꯔꯅꯤ꯫ ꯑꯗꯨꯅ 10 ꯊꯥꯕꯁꯤ ꯐꯥꯎꯕꯇꯪꯗꯤ ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯃꯗꯤ 10 ꯊꯥꯕꯒꯤ ꯆꯍꯤ ꯑꯁꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯏꯆꯥꯒ ꯌꯥꯝꯗꯕꯅꯦ꯫ ꯃꯄꯥꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ, ꯄꯩꯁꯥ ꯇꯨꯡꯁꯟꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯥ 2ꯈꯛ ꯁꯦꯝꯕꯒꯤꯗꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯇꯦꯛ ꯐꯪꯕ ꯄꯩꯁꯥ ꯑꯗꯨꯅꯦ, ꯃꯣꯔꯣꯛ ꯊꯥꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ, ꯄꯣꯠꯆꯩ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡꯒꯤꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯊꯨꯝꯇꯦꯛ ꯅꯥꯇꯦꯛ ꯄꯨꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯏꯃꯨꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨꯃ ꯑꯣꯏꯖꯔꯤ꯫ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯄꯨꯟꯁꯤ ꯅꯠꯇꯦ꯫ ꯉꯁꯤ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯣꯏ ꯍꯦꯛꯇ ꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯅꯁꯨ ꯍꯌꯦꯡꯒꯤꯗꯃꯛꯇ ꯋꯥꯅꯗꯦ꯫ ꯑꯩꯅ ꯍꯌꯦꯡ ꯑꯁꯤ ꯇꯧꯒꯅꯤ, ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯅꯔꯤ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯆꯪꯈ꯭ꯔꯤꯕ ꯄꯩꯁా ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯩ꯫ ꯍꯧꯖꯤꯛꯀꯤꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃ 10 ꯊꯥꯕꯗꯒꯤꯅ 12 ꯊꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯈꯔ ꯑꯐꯕ ꯃꯊꯛꯂꯣꯝꯗ ꯇꯝꯍꯟꯈ꯭ꯔꯕꯗꯤ ꯁ꯭ꯀꯨꯜꯒꯤꯅꯦ, ꯇ꯭ꯌꯨꯁꯟꯒꯤꯅꯦ, ꯍꯣꯁꯇꯦꯜꯒꯤꯅꯦ ꯄꯨꯂꯞꯇ ꯂꯥꯛ 5-6 ꯍꯦꯛꯇ ꯌꯧꯏ꯫ ꯑꯁꯤꯒꯤ ꯄꯩꯁꯥ ꯈꯨꯌꯧ ꯑꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ ꯁꯦꯝꯅꯤꯡꯒꯅꯤ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯄ ꯀꯤꯅꯗꯅ 1-2 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯠꯇ ꯄꯣꯛꯅꯗꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯜꯍꯧꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯛꯏ꯫ ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯄꯤꯌꯨꯗꯤ ꯍꯥꯏꯕ, ꯄꯣꯛꯂꯕꯗꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯁꯦꯝꯅꯤꯡꯂꯤ꯫ ꯄꯩꯁꯥꯗꯤ ꯂꯩꯇꯅ ꯑꯉꯥꯡ ꯄꯣꯛꯎ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯌꯥꯅꯤꯡꯂꯣꯏ꯫ ꯄꯣꯛꯄꯒꯤꯗꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯄꯣꯛꯅꯤꯡꯂꯤꯕꯅꯤ꯫ ꯁꯦꯝꯅꯕꯒꯤ ꯄꯩꯁꯥꯗꯣ ꯂꯩꯇꯕꯒꯤꯗꯃꯛꯇꯅꯤ 1 ꯅꯠꯇ꯭ꯔꯒ 2ꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯔꯤꯕ ꯑꯁꯤ꯫ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ
ꯆꯥꯕ ꯊꯛꯄ ꯃꯐꯤ ꯃꯔꯣꯟ ꯑꯅꯥ ꯑꯌꯦꯛꯀꯤ ꯊꯥꯗꯕꯤꯗ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯈꯛꯇꯗ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯂꯕꯁꯤꯅꯗꯤ ꯃꯈꯣꯏꯕꯨ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯆꯥꯎꯕ ꯐꯥꯎꯕꯗ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯃꯠꯇ ꯀꯅꯥꯁꯨ ꯌꯥꯝꯅꯔꯔꯣꯏ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯐꯥꯎꯕ ꯑꯉꯥꯡ 2ꯗꯒꯤ ꯍꯦꯟꯅ ꯄꯣꯛꯅꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯅꯗꯤ ꯑꯉꯥꯡ ꯀꯌꯥ ꯄꯣꯛꯀꯅꯤ? ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯦꯝꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯪꯂꯤꯕ ꯄꯩꯁꯥ ꯑꯁꯤꯒꯨꯝꯅ ꯀꯔꯤꯁꯨ ꯆꯪꯂꯛꯇꯦ꯫ ꯑꯗꯨꯝ ꯃꯍꯩ ꯃꯁꯤꯡ ꯃꯃꯤꯠ ꯃꯃꯥꯏ ꯈꯔ ꯁꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯪꯊꯥ ꯃꯊꯥꯏ꯫ ꯑꯗꯨꯝ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯂꯣꯏꯅꯁꯨ ꯍꯩ, ꯒ꯭ꯌꯥꯟꯁꯨ ꯂꯣꯏꯅ ꯇꯥꯅꯩ꯫ ꯍꯧꯖꯤꯛꯀꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯍꯩꯊꯕ, ꯄꯩꯁꯥꯁꯨ ꯇꯤꯡꯕ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯑꯃꯠꯇ ꯍꯩꯅꯗꯦ꯫ ꯍꯩꯅꯤꯡꯕ ꯊꯋꯥꯏ ꯌꯥꯎꯕ ꯈꯔꯅ ꯑꯗꯨꯃꯛ ꯍꯩ꯫ ꯁꯤꯟꯒꯗꯕꯒꯤ ꯋꯥꯈꯜꯗ ꯉꯥꯛꯇ ꯂꯣꯏꯅ ꯂꯩꯅꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯌꯥꯝꯕꯁꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯣꯡꯂꯛꯏ꯫ ꯊꯥꯏꯅꯉꯥꯏꯗꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ, ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ, ꯋꯥꯈꯜ ꯐꯠꯇꯕꯁꯦ ꯑꯃꯠꯇꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯦ, ꯅꯤꯁꯥ ꯆꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤ, ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯦ, ꯐꯠꯇꯕ ꯅꯨꯄꯥꯗ ꯋꯥꯏꯊꯨꯡꯂꯨꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯆꯥꯅꯨꯄꯥꯁꯤꯃꯁꯨ ꯁꯥꯟꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯏꯆꯥꯅꯨꯄꯤ ꯃꯊꯟ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯗꯨꯗꯗꯤ ꯃꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯅ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯅꯕꯅ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗ ꯃꯊꯟ ꯈꯛꯇ ꯊꯅꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛꯁꯨ ꯐꯥꯔꯛꯂꯕꯅꯤꯅ ꯃꯊꯟ ꯈꯛꯇ ꯊꯝꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯁꯨꯇꯤ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯗꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯕꯅꯤꯅ ꯈꯔꯁꯨ ꯆꯠꯆꯁꯅꯨ, ꯃꯃꯥꯟꯅꯕꯤꯈꯣꯏꯗꯁꯨ ꯑꯃꯨꯛ ꯆꯠ, ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯂꯥꯛ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯇꯧꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯤꯟꯅꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯨꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯆꯤꯡꯅꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯛꯄ ꯃꯇꯝꯗ ꯄꯔꯤꯈꯥ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ, ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯈꯪꯕꯒꯤ ꯃꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ, ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯄꯣꯛꯄ ꯁꯛꯇꯥ ꯍꯥꯏꯕꯗꯨ ꯇꯥꯏ꯫ ꯅꯨꯄꯤ ꯃꯥꯅ ꯍꯧꯔꯨꯗ꯭ꯔꯒꯁꯨ ꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯨꯡꯈꯪ ꯈꯪꯅꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯅꯔꯕꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯒꯅꯤ, ꯏꯃꯥꯈꯣꯏꯅꯁꯨ ꯉꯥꯡꯒꯅꯤ, ꯑꯗꯨꯅ 12 ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯃꯈꯣꯏꯅꯕꯨ ꯄꯥꯝꯈ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯑꯣꯏꯈꯤꯅꯤ ꯄꯥꯈꯠꯄꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯆꯠꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯨ ꯍꯧꯔꯛꯏ꯫ ꯏꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯈꯛꯇ ꯍꯥꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯥꯎꯕ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯈꯪꯅ ꯁꯤꯟꯅꯗꯨꯅ ꯂꯨꯝꯕꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯗꯨꯀꯥꯟ ꯐꯥꯎꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯛ ꯉꯥꯡꯕꯤꯕ, ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯆꯥꯒꯗꯕ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯉꯤ, ꯗꯨꯀꯥꯟ ꯐꯥꯎꯇꯪ ꯊꯣꯛꯂꯒ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯂꯩꯔꯨꯆꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯃꯁꯥꯅ ꯆꯥꯖꯒꯗꯕ ꯑꯆꯥꯄꯣꯠꯁꯤ ꯐꯥꯎꯕ ꯂꯩꯔꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯉꯥꯡꯕꯤꯕ꯫ ꯁꯣꯝꯗꯅ ꯃꯥꯅ ꯅꯨꯄꯥꯗꯨ ꯂꯨꯝꯗꯨꯅ ꯂꯩꯕꯒꯤ ꯊꯣꯛꯂꯨꯔꯕꯗꯤ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ, ꯍꯩꯅꯗꯕꯒꯤ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯗꯇ ꯑꯗꯨꯃꯛ ꯉꯥꯡꯕꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯍꯥꯏꯕ ꯑꯃ ꯈꯪꯉꯛꯇ꯭ꯔꯦ꯫ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ
ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯃꯟꯈꯤꯕꯅ ꯃꯃꯥ ꯑꯩ ꯌꯥꯎꯔ ꯐꯥꯎꯕꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯂꯦꯞꯄꯛꯇꯕꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯍꯥꯏꯌꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯀꯣꯏꯂꯨꯝ ꯂꯨꯝꯕ ꯑꯗꯨꯗꯤ ꯇꯣꯛꯍꯜꯂꯨ꯫ ꯃꯃꯥꯈꯣꯏꯅ ꯈꯪꯂꯛꯂꯕꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯗ ꯑꯗꯨꯝꯅ ꯂꯥꯛꯄꯗꯣ ꯃꯤꯅ ꯎꯔꯕꯗꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤꯗ ꯃꯇꯤꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯕꯅ ꯑꯆꯠ ꯑꯋꯣꯡꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕꯅꯣ꯫ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯌꯥꯝꯅ ꯈꯠꯆꯤꯟꯅꯩ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕꯗꯤ ꯏꯃꯥꯈꯣꯏꯗꯁꯨ ꯁꯣꯏꯗꯅ ꯄꯥꯎ ꯇꯝꯂꯛꯀꯅꯤ꯫ ꯏꯃꯥꯅ ꯇꯥꯔꯕꯗꯤ ꯏꯃꯥꯅꯁꯨ ꯐꯨꯒꯅꯤ, ꯇꯥꯃꯣꯅꯁꯨ ꯐꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯥꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛ ꯈꯪꯂꯕꯅꯤꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯅꯗꯨꯅ ꯄꯥꯎ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯐꯥꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯝꯗꯕ ꯀꯤꯔꯝꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯅꯕ ꯀꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯀꯤꯔꯛꯇ꯭ꯔꯦ꯫ ꯌꯨꯝꯗ ꯃꯊꯟ ꯈꯛꯇ ꯂꯩꯍꯧꯕꯗ ꯀꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯗ꯭ꯔꯦ, ꯃꯔꯝꯗꯤ ꯐꯣꯟ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯀꯅꯥꯕꯨ ꯀꯅꯥ ꯀꯤꯔꯨꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯣ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯊꯟ ꯈꯛꯇ ꯂꯩꯍꯧ ꯍꯥꯏꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯚꯥꯞꯇꯗꯤ ꯀꯔꯤꯁꯨ ꯂꯧꯁꯤꯜꯂꯨꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯊꯟ ꯈꯛꯇ ꯂꯩꯕꯅ ꯍꯩꯅꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯪꯉꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯡꯉꯦ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯉꯛꯄꯅꯤ꯫ ꯀ꯭ꯂꯥꯁ 12 ꯀꯥꯗ꯭ꯔꯤꯕ, ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯆꯦꯟꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄꯨꯡꯉꯛ ꯉꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯐꯥꯗꯣꯛꯅꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯛꯏ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ ꯆꯦꯜꯂꯨꯕ ꯀꯧꯕꯅ ꯃꯥꯕꯨ ꯑꯃꯨꯛ ꯂꯩꯊꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯄꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ, ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡ ꯑꯅꯤꯡꯕꯗꯨ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯐꯥꯗꯣꯛꯅꯔꯒ ꯊꯝꯂꯦ꯫ ꯃꯕꯥꯅꯤꯁꯤ ꯄꯤꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯃꯨꯛꯀꯁꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯅꯤꯔꯛ ꯆꯦꯟꯁꯤꯜꯂꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯑꯃꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯑꯁꯤ ꯀꯥꯜꯂꯝꯂꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯁꯥꯎꯒꯅꯤ? ꯏꯆꯥꯅꯨꯄꯤ ꯀꯧꯕꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯔꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯁꯣꯁꯇꯤꯗ ꯈꯨꯠ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯑꯣꯡ ꯑꯑꯣꯟꯁꯨ ꯁꯣꯁꯇꯤ ꯂꯣꯏꯔꯒ ꯌꯨꯝꯁꯦꯡꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯂꯧꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯗꯒꯤ ꯆꯥꯎꯅ ꯍꯣꯡꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯕꯒꯤ ꯑꯌꯥꯕ ꯑꯃꯗꯤ ꯊꯝꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤꯕꯅ ꯍꯧꯖꯤꯛ ꯈꯛꯇ ꯃꯆꯥ ꯌꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯏꯌꯥ ꯅꯨꯄꯥꯗꯨꯁꯨ ꯄꯥꯈꯪ ꯐꯖꯅ ꯐꯥꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯂꯩꯁꯥꯕꯤ ꯐꯖꯅ ꯍꯧꯖꯤꯛ ꯈꯛꯇ ꯐꯒꯠꯂꯛꯂꯤ꯫ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯩ꯫ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕꯅꯤꯅ ꯍꯧꯖꯤꯛ ꯈꯛꯇ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯑꯉꯥꯡꯗꯨꯃꯒ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯕꯥꯅꯤꯁꯦ ꯀꯅꯥꯅꯁꯨ ꯃꯧꯅꯤ ꯍꯥꯏꯔꯣꯏ, ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯗꯨꯃꯛ ꯃꯥꯟꯒꯅꯤ꯫ ꯌꯦꯡꯕꯗꯁꯨ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯊꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯤꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯩ꯫ ꯍꯥꯟꯅꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯀꯜꯂꯛꯇꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯨꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯃꯥꯁꯨ ꯈꯔꯗꯤ ꯂꯥꯏꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯀꯣꯏꯊꯣꯛꯄ ꯆꯠꯂꯨꯔꯕꯁꯨ ꯂꯥꯡꯂꯨꯔꯕꯁꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯪꯕꯅ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯄꯥꯈꯪ ꯌꯥꯎꯕꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯕ ꯆꯠꯄ, ꯊꯥꯕꯜ ꯆꯠꯄ, ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯠꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯪ ꯂꯣꯏꯅ ꯑꯣꯏꯕꯅ ꯃꯥꯁꯨ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯄꯗꯗꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯊꯥꯖꯗꯦ꯫
ꯃꯥꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯗꯤꯜ ꯂꯦꯟꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯨꯄꯤ ꯑꯁꯨꯝ ꯍꯥꯏꯖꯤꯟꯗꯨꯅ ꯌꯦꯡꯕꯗꯒꯤ ꯑꯑꯣꯏ ꯇꯥꯅ ꯄꯤꯗꯨꯅꯁꯨ ꯌꯥꯔꯛꯄꯗꯒꯤ ꯅꯝꯕꯔ ꯄꯤꯅꯗꯨꯅ ꯄꯥꯎ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯁꯨ ꯑꯑꯣꯏ ꯇꯥꯅ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝꯅ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯆꯨꯝꯅꯇꯪꯒꯤ ꯁꯨꯝ ꯀꯣꯏꯔꯨꯔꯦ ꯆꯠꯂꯨꯔꯦ ꯋꯥꯔꯒ ꯄꯣꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯝꯗꯕ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ, ꯃꯥꯕꯨ ꯂꯥꯏꯊꯣꯛꯄꯤꯔꯛꯄ ꯑꯃꯗꯤ ꯅꯧꯖꯔꯤꯕ ꯏꯆꯥꯕꯨ ꯅꯧꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯍꯜꯂꯒ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯋꯥꯇꯥꯅꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯐꯪꯂꯛꯇꯕꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯝꯗꯕꯅ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯈꯣꯏ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯃꯨꯛꯁꯨ ꯇꯝꯃꯤ꯫ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯒꯤꯗꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯕꯥꯅꯤꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯇꯣꯛꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨꯁꯨ ꯅꯤꯁꯥꯗ ꯇꯥꯏꯅꯔꯛꯏ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯨ ꯊꯛꯇꯕ ꯃꯥꯅ ꯀꯣꯏꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨ ꯊꯛꯇꯨꯅ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕ, ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ, ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯈꯥꯡꯗꯨꯅ ꯂꯩꯕꯗꯤ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯊꯣꯛꯈ꯭ꯔꯦ, ꯃꯇꯣꯟ ꯆꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯌꯦꯠꯄꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯈꯤ꯫ ꯃꯅꯦꯝꯕꯣꯛ ꯂꯩꯔꯤꯕ ꯃꯀꯨꯕꯣꯛ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯉꯥꯏꯍꯥꯛ ꯈꯟꯅꯕꯒꯤꯕꯨ ꯃꯄꯥꯝꯗ ꯆꯠꯂꯤ ꯍꯥꯏꯕ, ꯁꯣꯝꯗ ꯃꯆꯥꯅꯨꯄꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯃꯉꯥꯏ ꯃꯣꯏꯁꯨ ꯃꯉꯥꯏ ꯏꯆꯥꯅꯨꯄꯥꯅ ꯂꯥꯜꯂꯕꯁꯨ ꯃꯧꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯧꯅ ꯈꯤꯇꯪ ꯁꯣꯏꯕꯗꯗꯤ ꯌꯧꯅ ꯉꯥꯡꯅꯤꯡꯒꯅꯤ, ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯕꯗꯗꯤ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯧꯅ ꯈꯤꯇꯪ ꯇꯧꯕꯗꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇꯕꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯋꯥꯍꯩꯗꯣ ꯊꯥꯗꯨꯅ ꯆꯩꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯅ ꯂꯥꯜꯂꯕꯗꯤ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯍꯦꯛꯇꯃꯛ ꯊꯣꯛꯂꯛꯄꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯀꯧꯕ ꯂꯥꯛꯇꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯏꯌꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗꯕꯕꯨꯗꯤ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯃꯥꯅ ꯂꯥꯟꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯗꯤ ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯈꯔꯗꯤ ꯀꯨꯏꯔꯦ꯫ ꯃꯅꯦꯝꯕꯣꯛꯈꯣꯏ ꯃꯀꯨꯕꯣꯛꯈꯣꯏꯗꯣ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯥꯛꯂꯒ ꯁꯦꯝꯃꯥꯏ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯊꯥꯔꯣꯏꯁꯤ, ꯀꯧꯕ ꯂꯥꯛꯂꯒ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯉꯥꯡꯅꯔꯒ ꯆꯠꯍꯟꯈꯤꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯊꯥꯗꯕꯤꯗ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯆꯠꯂꯝꯂꯤꯕ ꯂꯤꯆꯠ ꯑꯗꯨ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛꯇꯣ ꯈꯪꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯆꯠꯄ ꯂꯤꯆꯠꯇꯨ ꯈꯪꯗꯕꯅ ꯃꯆꯥꯅꯨꯄꯥꯗꯨꯇꯕꯨ ꯊꯥꯒꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ಲಾನ್ನ ꯂꯧꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯁꯦꯡꯕ ꯑꯗꯣ ꯈꯪꯂꯕꯅꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯈꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯆꯩꯗꯨꯅ ꯋꯥꯔꯛꯂꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇ ꯃꯈꯣꯏꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯄꯤꯗ꯭ꯔꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯤꯁꯥ ꯃꯊꯪ ꯆꯥꯔꯛꯄꯗꯒꯤ ꯒꯨꯂꯤꯗꯒꯤ 4 ꯀꯥꯞꯄ ꯌꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯤꯕꯝ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯅꯤꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯕꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯠꯇꯦ, ꯀꯧꯕ ꯂꯥꯛꯂꯕꯗꯤ ꯆꯠꯂꯨ,
ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯂꯥꯜꯂꯕꯁꯨ ꯐꯅ ꯁꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯞꯊꯒꯗꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯁꯨ ꯆꯨꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯞꯊꯔꯒ ꯌꯥꯅ ꯌꯥꯅꯕ ꯊꯦꯝꯂꯒ ꯂꯩꯅꯔꯤꯕ ꯉꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯂꯩꯔꯤꯕ ꯃꯟꯗꯣꯝꯆꯥꯁꯤꯡꯗꯨꯅꯁꯨ ꯊꯦꯝꯂꯒ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯃꯤꯠꯇ ꯎꯕ ꯏꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯅꯨꯄꯤꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ, ꯃꯊꯟ ꯈꯛꯇꯅꯤ꯫ ꯃꯊꯟ ꯈꯛꯇ ꯑꯣꯏꯔꯒ ꯃꯥ ꯑꯃ ꯑꯁꯨꯝꯅ ꯁꯣꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ ꯌꯥꯎꯔꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯤꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯁꯨ ꯌꯥꯗꯕꯅ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯟꯕꯤꯈꯤ꯫ ꯏꯌꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯤꯅ ꯁꯦꯝꯖꯤꯟꯕ ꯁꯦꯝꯖꯤꯟꯗꯕꯒꯤ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯎꯔꯒ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯁꯥ ꯃꯊꯟꯇꯅ ꯈꯪꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯃꯄꯥꯝꯗ ꯊꯥꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯠꯄ ꯅꯩꯕ ꯐꯨꯕ ꯆꯩꯕ ꯇꯧꯏ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯆꯠꯈꯤꯕꯗ ꯉꯥꯏꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯄꯥꯝꯗꯒꯤ ꯍꯟꯈꯤꯕꯇ ꯉꯥꯏꯔꯤ, ꯑꯃꯨꯛ ꯈꯟꯅꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯏꯀꯥꯏꯕꯒꯤ ꯑꯗꯨꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯏꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯅꯤꯁꯥꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯎꯄꯨꯗꯒꯤ ꯑꯔꯩꯕ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯇꯨꯅ ꯅꯤꯁꯥ ꯆꯥꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯃꯥ, ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯛꯎ, ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯊꯟꯗꯒ ꯑꯣꯏꯔꯦ, ꯁꯨꯐꯝ ꯅꯣꯡꯐꯝꯁꯨ ꯂꯩꯇꯕꯅ ꯄꯩꯁꯥ ꯆꯤꯟꯗꯨꯅ ꯇꯧꯖꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯒꯕꯨ ꯀꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯅꯥꯅ ꯄꯤꯗꯕ ꯉꯝꯒꯅꯤ? ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯂꯕꯁꯨ ꯃꯌꯥꯝ ꯄꯤ, ꯈꯤꯇꯪ ꯍꯥꯏꯔꯛꯂꯕꯁꯨ ꯈꯤꯇꯪ ꯄꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯍꯪꯂꯨꯗꯦ꯫ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯁꯥ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯨꯟꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯩꯁꯥ ꯄꯤꯔꯨꯗ꯭ꯔꯒꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ, ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯤꯕꯒꯤ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯗꯒꯤ ꯇꯥꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯕꯦꯝꯃ, ꯅꯪꯅ ꯂꯧꯔꯤꯕ ꯄꯩꯁꯥꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ, ꯅꯪꯉꯣꯟꯗ ꯁꯤꯡꯂꯛꯑꯣ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅꯁꯨ ꯏꯃꯥ, ꯇꯣꯉꯥꯟꯅ ꯆꯥꯕꯅꯤꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯕ, ꯊꯨꯝꯇꯦꯛ ꯉꯥꯇꯦꯛ ꯑꯗꯨꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗꯦ, ꯃꯥꯁꯨ ꯇꯧꯗꯦ, ꯑꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯅ ꯀꯔꯥꯏꯗꯒꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯩꯁా ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯕꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯊꯤꯜꯂꯛꯄ ꯐꯔꯛ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯉꯥꯡꯁꯨ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯄꯩꯁꯥ ꯉꯥꯛ ꯂꯩꯇ ꯂꯧꯕꯁꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯏꯃꯥꯅ ꯀꯣꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯒꯦ, ꯐꯤꯗꯣ ꯅꯪꯅ ꯁꯥꯅꯤꯡꯕ ꯑꯇꯥꯡꯕ ꯁꯥꯒꯦꯔꯥ ꯑꯍꯣꯡꯕ ꯁꯥꯒꯦꯔꯥ ꯑꯗꯨ ꯁꯥꯔꯕꯗꯤ ꯅꯈꯨꯠꯇꯁꯨ ꯄꯩꯁꯥ ꯋꯥꯠꯆꯗ꯭ꯔꯦ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯦꯗꯅ꯫ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯗꯨꯅ ꯏꯃꯥ, ꯑꯩꯅ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯅꯣꯏ ꯄꯤꯅꯤꯡꯗꯕꯒꯤꯔꯣ? ꯑꯩꯅ ꯑꯃꯨꯛ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯏꯃꯥꯈꯣꯏꯁꯨ ꯐꯔꯛ ꯇꯥꯔꯛꯄ ꯃꯇꯥꯡ ꯌꯥꯎꯔꯛꯀꯅꯤ, ꯀꯔꯤꯒꯤ ꯏꯆꯥꯗꯕꯨ ꯄꯩꯁꯥ ꯄꯤꯅꯤꯡꯉꯣꯏꯗꯒꯦꯅꯦ? ꯏꯃꯥꯈꯣꯏꯁꯨ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔꯒꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪ ꯇꯥꯃꯣꯒꯤꯁꯨ ꯄꯩꯁా ꯌꯥꯝꯅ ꯆꯪꯉꯤ, ꯅꯪꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯃꯨꯛꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯪꯅ ꯄꯩꯁా ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯊꯤꯟꯕ ꯑꯃꯗꯤ ꯊꯤꯟꯕꯤꯅꯕ ꯐꯔꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯈꯨꯠꯇ ꯄꯩꯁా ꯋꯥꯠꯆꯗ꯭ꯔꯕꯗꯤ ꯂꯩꯅꯤꯡꯕ ꯑꯃ ꯂꯩ, ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯕꯗꯣ ꯐꯪꯅꯕꯒꯤꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯩꯁꯥ ꯂꯩꯖꯅꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ
ꯃꯥꯒꯤꯁꯨ ꯀꯣꯟ ꯑꯃ ꯂꯩꯗꯨꯅ ꯑꯩꯅ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥꯗꯣ ꯈꯨꯗꯛꯇ ꯂꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯕꯅꯤꯅ ꯄꯩꯁꯥꯗꯣ ꯃꯥꯅ ꯅꯤꯁꯥ ꯆꯥꯅꯤꯡꯕ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯅꯪꯇ ꯅꯪꯕꯒꯤ ꯐꯨꯕ ꯆꯩꯕꯗꯨꯗꯤ ꯈꯔ ꯐꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯟꯗꯣ ꯂꯩꯔꯒ ꯄꯤꯕꯗꯒꯤ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯑꯌꯥꯝꯕ ꯍꯥꯟꯅꯒꯨꯝꯅꯗꯤ ꯄꯩꯁా ꯇꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯐꯤ ꯁꯥꯔꯒ ꯌꯣꯜꯂꯒ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡ ꯇꯦꯛ ꯄꯨꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟꯗꯨꯁꯨ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅ ꯃꯈꯨꯠꯇ ꯄꯩꯁꯥ ꯇꯨꯡꯂꯒ ꯂꯩꯔꯒ ꯄꯤꯕ ꯅꯠꯇꯕꯅ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯕ ꯑꯣꯠꯄ ꯅꯩꯕꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯈꯣꯏꯁꯨ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯂꯩꯇꯕꯅ ꯃꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯣꯠꯄꯤꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯇꯥꯔꯕꯁꯨ ꯃꯇꯩ ꯃꯅꯥꯎꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯐꯨꯅ ꯆꯩꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯐꯨꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯐꯨꯅ ꯆꯩꯅꯔꯒ ꯑꯗꯨꯃꯛ ꯇꯣꯛꯈꯤꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯅꯤ, ꯈꯥꯝꯂꯨꯕ ꯑꯩꯈꯣꯏꯗ ꯍꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯥꯝꯕꯁꯨ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗꯣ ꯁꯥꯊꯤꯅ ꯐꯨꯕꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯟꯊꯕ ꯐꯥꯎꯕ ꯌꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯗꯗꯤ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇꯦ꯫ ꯏꯌꯥꯅꯨꯄꯥꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯃꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥ ꯁꯣꯛꯂꯕꯅꯤꯅ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯛꯄꯖꯥꯠꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯏꯌꯥꯅꯨꯄꯥꯗꯨꯗ ꯑꯗꯨꯝꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯏꯌꯥꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯐꯨꯕ ꯑꯣꯠꯄ ꯅꯩꯕꯁꯦ ꯑꯗꯨꯃꯛ ꯍꯦꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯧꯁꯤꯜꯂꯛꯂꯒ ꯄꯨꯁꯤꯜꯂꯛꯂꯒ ꯂꯩꯕ ꯌꯥꯔꯅꯤ ꯈꯟꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯨꯅ ꯅꯤꯁꯥꯗ ꯑꯗꯨꯃꯛ ꯇꯥꯏꯅꯩ꯫ ꯅꯣꯡꯃ ꯑꯃ ꯆꯥꯔꯝꯕꯗꯨꯅ 2 ꯆꯥꯕ 3 ꯆꯥꯕ ꯑꯗꯨꯝꯅ ꯆꯥꯔꯛꯄꯗꯒꯤ ꯄꯨꯔꯥ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯐꯨꯕꯗ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥ ꯃꯄꯥ ꯃꯀꯨꯕꯣꯛꯈꯣꯏ ꯂꯩꯕ ꯃꯇꯝꯗ ꯐꯨꯕ ꯆꯩꯕꯗ ꯈꯥꯝꯗꯣꯛꯂꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯈꯣꯏꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯔꯕꯖꯥꯠꯅꯤ꯫ ꯅꯤꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ ꯃꯥꯅ ꯆꯥꯔꯤꯕꯁꯦ꯫ ꯃꯥꯅ ꯅꯤꯁꯥ ꯆꯥꯅꯕꯒꯤ ꯄꯩꯁꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯏ꯫ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨ ꯆꯩꯔꯤꯕ ꯇꯧꯔꯤꯕꯁꯦ, ꯑꯣꯠꯂꯤꯕ ꯈꯨꯗꯤꯡꯁꯦ꯫ ꯏꯃꯥꯈꯣꯏꯅꯗꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯄꯥꯝꯂꯣꯝꯗꯁꯨ ꯏꯃꯥꯈꯣꯏꯗ ꯑꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯂꯣꯝꯗ ꯍꯥꯏꯈ꯭ꯔꯕꯗꯤ ꯇꯥꯃꯣꯅ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯐꯨꯕꯗ ꯁꯤꯅꯕ ꯃꯐꯝ ꯈꯪꯅ ꯐꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯆꯥꯔꯤꯕ ꯅꯤꯁꯥꯁꯦ ꯌꯨ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅ ꯁꯨꯔꯦ꯫ ꯃꯥꯅ ꯀꯥꯞꯄꯗꯣ ꯑꯗꯨꯐꯥꯎꯕ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯈꯩꯗꯨꯅꯁꯨ ꯏꯌꯥꯅꯨꯄꯥ ꯑꯗꯣ ꯁꯦꯟꯇꯔꯗ ꯊꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯥꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯉꯩ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ꯫ ꯍꯥꯏꯕꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯕ, ꯃꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯐꯨꯕ ꯆꯩꯕꯗꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯆꯥꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯇꯝ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯑꯣꯏꯕꯅ ꯃꯁꯛꯇꯨꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯅ ꯃꯁꯛ ꯐꯖꯅ ꯂꯩꯕꯅ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯇꯧꯏ, ꯑꯣꯠꯂꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯇꯝꯗ꯭ꯔꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯒ ꯕꯥꯇꯣꯟ ꯐꯪꯂꯕ ꯀꯥꯟ ꯑꯗꯨ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕ꯫ ꯍꯟꯗꯛꯀꯤ ꯃꯥꯅ ꯂꯥꯛꯂꯝꯕ ꯑꯗꯨꯗꯗꯤ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯂꯣꯠꯇꯨꯅ ꯊꯜꯂꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯁꯦꯟꯇꯔꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯝꯂꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯄꯥꯎꯗꯣ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯂꯧꯔꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ, ꯏꯆꯥꯅꯨꯄꯤꯗꯒꯤ ꯅꯤꯁꯥ ꯃꯥꯅ ꯍꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯅ ꯆꯠꯂꯝꯂꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯨꯀꯠꯆꯩ꯫ ꯑꯉꯥꯡꯗ ꯑꯉꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯤ, ꯏꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ
ꯂꯨꯅ ꯇꯧꯖꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜꯅ ꯑꯍꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥ ꯌꯥꯎꯔꯛꯇꯦ꯫ ꯏꯆꯥꯅꯨꯄꯤꯒ ꯏꯁꯨ ꯑꯗꯨꯗꯒꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯏꯌꯥꯅꯨꯄꯥ ꯑꯗꯨ ꯌꯥꯎꯔꯒ ꯂꯥꯛꯂꯕꯁꯨ ꯊꯤꯜꯂꯝꯂꯒ ꯆꯪꯐꯥꯎꯕ ꯆꯪꯉꯝꯗꯕꯤꯗ ꯊꯣꯡꯒꯥꯟꯗꯒꯤ ꯍꯦꯛꯇꯃꯛ ꯍꯟꯈꯤ꯫ ꯃꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯀꯥꯡꯕꯨꯒꯤ ꯍꯧꯅꯕꯤ ꯃꯈꯨꯠꯇ ꯇꯦꯇꯨ ꯍꯛꯆꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯦꯇꯨ ꯍꯛꯆꯤꯜꯂꯕꯗꯤ ꯈꯪꯗ꯭ꯔꯦꯗꯅ, ꯃꯔꯝ ꯑꯁꯤꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯑꯗꯨꯝꯅ ꯅꯤꯁꯥ ꯆꯥꯕ ꯇꯦꯇꯨ ꯍꯛꯄꯁꯤ ꯀꯌꯥ ꯄꯥꯝꯗꯕꯗꯒꯤ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯕꯗꯤ ꯃꯕꯥꯏꯅ ꯉꯥꯡꯈꯤꯅꯤ ꯀꯤꯕꯗꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯍꯜꯂꯤ꯫ ꯁꯦꯟꯇꯔꯗ ꯊꯝꯕꯒꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯨꯜꯂꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯍꯨꯟꯒꯗꯧꯔꯤꯕꯅꯣ? ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯀꯣꯟꯅꯗꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯔ ꯐꯔꯦ ꯍꯥꯏꯕꯒ ꯄꯩꯁꯥ ꯂꯩꯇꯕꯗꯒꯤ ꯍꯦꯛ ꯂꯧꯊꯣꯛꯄ, ꯄꯨꯔꯥ ꯑꯣꯏꯅ ꯐꯕꯗꯤ ꯅꯠꯇꯕꯅ ꯍꯥꯟꯅ ꯆꯥꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯇ ꯑꯗꯨꯃꯛ ꯑꯣꯏ꯫ ꯊꯣꯛꯂꯛꯄꯒ ꯑꯗꯨꯝꯅ ꯅꯤꯁꯥ ꯆꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕ, ꯐꯨꯕ ꯆꯩꯕ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯉꯥꯎꯅꯤꯡꯕ, ꯀꯣꯏꯅꯤꯡꯕ, ꯂꯥꯡꯅꯤꯡꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯊꯣꯛꯂꯛꯄꯒ ꯅꯤꯁꯥ ꯆꯥꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯧꯔꯒ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯅ ꯅꯧꯅ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯔꯅꯤ, ꯑꯩꯗꯤ ꯃꯥꯅ ꯃꯁꯥ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏज्ꯖꯠ ꯗꯥꯕꯤꯁꯨ ꯇꯥꯜꯂꯛꯏ꯫ ꯂꯧꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯂꯥꯛꯂꯒ ꯂꯩꯔꯅꯤ, ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏज्ꯖꯠ ꯗꯥꯕꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅ ꯅꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯐꯥꯎꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯏज्ꯖꯠ ꯗꯥꯕꯤ ꯇꯥꯜꯂꯛꯂꯤꯕ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤ ꯄꯤꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅꯔꯦ꯫ ꯄꯥꯈꯪꯁꯨ ꯅꯠꯇ꯭ꯔꯕ ꯃꯥꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯀꯣꯏꯔꯝꯕ, ꯆꯨꯝꯅꯈꯛ ꯀꯣꯏꯕꯇ ꯅꯠꯇꯅ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯛꯂꯨꯔꯕꯗꯤ ꯃꯤꯒꯤꯁꯨ ꯏज्ꯖꯠ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯗꯒꯤ ꯍꯩꯅꯗꯗꯨꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯐꯨꯔꯕꯁꯨ ꯆꯩꯔꯕꯁꯨ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯜꯂꯛꯂꯒ ꯂꯩꯔꯦ꯫ ꯑꯁꯨꯝ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯅ ꯁꯥꯎꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅꯁꯨ "ꯏꯕꯦꯝꯃ, ꯅꯪꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ, ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯅꯃꯥꯟꯅꯕꯤ ꯉꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯛꯇꯦ, ꯅꯪꯒꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯏ꯫ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯏꯃꯥꯁꯦ ꯃꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅꯁꯨ ꯏꯀꯥꯏ" ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯩꯁꯨ ꯈꯔꯗꯤ ꯉꯥꯡꯂꯨꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯉꯥꯡꯂꯨꯕꯗꯒꯤ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯂꯤꯕ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯆꯠꯂꯝꯂꯤꯕ ꯑꯣꯛꯇꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯏꯆꯥꯅꯨꯄꯤꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯁꯥꯎꯕꯗꯒꯤ "ꯍꯦꯔꯥ, ꯃꯥꯅ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯏꯆꯥꯗꯕꯣ? ꯃꯉꯣꯟꯗ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ, ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯖꯒꯦ ꯍꯥꯏꯕꯒꯦ? ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯅꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯪꯕꯨ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯂꯩꯔꯒ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯗꯅ, ꯁꯤꯐꯝ ꯅꯐꯝ ꯅꯥꯇꯩ ꯆꯥꯗꯗꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯅ ꯆꯥꯈꯛ ꯊꯥꯛꯄꯗꯤ ꯏꯃꯥꯗ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯕꯨ ꯆꯥꯎꯗꯨꯅ ꯊꯥꯛꯂꯛꯄꯗ ꯀꯅꯥꯗꯒꯤꯁꯨ ꯄꯤꯈ꯭ꯌꯥ ꯅꯤꯔꯒ ꯏꯃꯥꯅ ꯊꯥꯛꯂꯛꯄ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯏꯕꯨ ꯑꯩꯅ ꯊꯥꯛꯄ ꯃꯇꯝꯗ ꯋꯥꯒꯅꯤ? ꯏꯁꯨ ꯑꯃꯈꯛ ꯍꯦꯜꯂꯛꯄꯒꯤꯕꯨ, ꯏꯁꯨ ꯆꯥꯝꯃ ꯍꯦꯜꯂꯕꯁꯨ ꯑꯩꯅ ꯊꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯅ ꯀꯞꯄꯗꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯍꯥꯟꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯃꯤꯅ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ "ꯃꯥꯒꯤ ꯃꯆꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ, ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯗ ꯑꯁꯤꯒꯤ ꯆꯩꯅꯥꯁꯦ ꯐꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯇꯕ ꯀꯅꯥ ꯑꯃꯅꯗꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯅꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯝꯂꯒꯁꯨ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯃꯛ ꯀꯥꯎꯈꯤꯅꯤ꯫ ꯑꯗꯨꯕꯨ
ꯊꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ, ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅ ꯈꯟꯅꯈꯤꯅꯤ, ꯀꯔꯤ ꯉꯥꯡꯅꯔꯝꯒꯗꯒꯦ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ ꯊꯣꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯅꯨꯡꯉꯥꯏꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯋꯥꯕꯅ ꯈꯝ ꯊꯦꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯣꯡꯆꯠ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯈꯤꯕ ꯀꯌꯥꯅꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯈꯛꯇ ꯑꯋꯥꯕ ꯈꯥꯡꯖꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯖꯕ ꯅꯠꯇꯅ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯇꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯁꯥ ꯑꯁꯤ ꯊꯤꯡꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯦꯟꯖꯗꯕꯒꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯄꯦꯟꯖꯗꯕꯒꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯉꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯤꯁꯥ ꯃꯥꯅꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯅꯤꯁꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯨꯠꯈꯤꯅꯕ, ꯃꯥꯡꯈꯤꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫